आकाशवाणी इम्फाल Wahengbam Rajesh na pau pajari ahanbada maroiba pau Malim sinba thungba ngasi Christmas kumai pangthokle Rashtrapati Uparashtrapati Pradhan Mantri Manipur gi Rajyapal Mukhyamantri yauna lusingba sing amasung lup kya na miyamda akhanana Christian singda yafa paujel pirakli Hanagi Pradhan Mantri amasung Bharat Ratna Atal Bihari Vajpayee gi mapok numipu lebak asina ngasi jati gi afaba lengak sasanggi numit haina palan tawri amasung Kendra gi Art Sciences Mantri Kiren Rijiju na hairi Mahiroi sina makoi gi mahi tambada hen puning chanduna banna amasung dharna gi chanabi asdegi toknaba honagadabane Malim sinba thungbada ngasi Christmas kumai pangthokle Rashtrapati Draupadi Murmu Uparashtrapati Jagdeep Dhankar Pradhan Mantri Narendra Modi Manipur gi Rajyapal Anusaya Uike amasung Mukhyamantri Nongthomam Biren Singh yauna lusingba sing amasung lupkyana miyamda akhanana Christian singda yaipa paujel pirakli Mahaki paujelda Rajyapal Anusaya Uike hai Jisu Christ asi santi gi dutni amasung mahakna ngakpiba amasung nungsi haibagi paujel sandoklami Mahi tampam amasung hospital na singba paksana lingkatpa amasung minungsigi thabak tawbagidamak Rajyapal na Christian missionary singbu thagatpa phongdorokli Mukhyamantri Nongthomam Biren Singh na mahaki paujel da hai nungsiba santi amasung ngakpi haibana thalaba wakolon ama aikhoigi anoba mirol gidamak amut anna sengwatnaba yengthinaba pohliba miyoi singi mipaibadu laksinduna aikhoi punna amato oina honaminarasi Madudata aikhoigi pukningda leiriba amamba asi kohonba ngamgani amasung Christmas ki wahanthok lehengani Christmas kumaina lakpada Water Resources Mantri Awangbau Newmai Shiksha Mantri Thongnokjom Basant Kumar Manipur State Commission for the Scheduled Tribe Manipur Naga Youth Organization None District Working Journalists Union Aina Thingkabalup Revolutionary People's Front RPF nasu Rajasigi mipung kudimakta ingtapna tangdu laitana nungsicharan leiminanaba oirasnu haina paujel pirakli Amaromda haukiba ahingda chukiba akanban nongna Christmas kumai pangthokpada ninghanaba pohle nong asina maram oiduna ingbagi sang hengatpada natana Christmas kumai pangthoknaba semchariba maphamsing isingna thumjinba yaure Aikhoigi none paumi agui kamaina hai ayukta pangthokadaba laisol thorom sing nungthilda pangthokpa amadi 33/11 kV transmission line yakidabadagi nonegi mafam kaya mai phangnadre Maragasda Rajasda Hojik Oriba Tangdu Laita Tabagi Film Asi Yenglaga Maike Kiadigi Kumai Asi Dharmagi Oiba Tharomtamak Pangthoknaba Appeal Tongnarakli Security Force na Imphal East Jilagi Singnaba Mafam Singda Thiumbagi Tabak Chatakre Amaromda National Highway 2 da Akanba Ngak Selga Lunana Gari Chani Niputare Changlaki Hairi Rajasda Ladiba Mianga Security Force ki Marakta Lainariba Hena Mari Hena Session Hanaba Amadi Nungsi Chanan Laminaba Pandamda IGAR Sauna Tabak Thorong Kamarum Paikatli Assam Rifles na Chandel Ukrul Amasung Churachandpur Liba Miyoi Singa Mari Paganaba Thorang Kasu Paikaki Hairi Manipur People's Party MPP gi Yankai Terurak Suba Mapok Kumon Thorom Tasgi Kuntarukta Dolgi Office Pangthok Lagani Hairi Thorom Maduda Dolgi Makok Thongba Lusing Basing Amasung Karmi Singh Saruk Yagani Thabaktagi Potharaba IGP Sarangtem Dino Kumar Singh Haukiba Thangja Numita Naidiligi Hospital Amada Laikidre Masaki Sahi Umudra Manga Sukre Mahak Tongan Tongan Bazila Singi SP Oirambadanatana IGP John Wangi Tabakshu Purammi Tabiriba Pawasi Akashvani Imphal Degini Hanagi Pradhan Mantri amasung Bharat Ratna Mingthol Phangkraba Atal Bihari Vajpayee gi mapok numitpu lebagasina ngasi jati gi afaba lengak sasan gi numit haina palan tawri Atal Bihari Vajpayee gi mapok numina lakpada Manipur gi Rajyapal Anusaya Uike na saklon yamlaba lutsingba asigi mafamda ikai khumnaba ulakli numit asina lakpada Rajyapal na Rajasigi miyamda nungaibasu phongdorokli Atal Bihari Vajpayee gi Marpuda Nipan Suba Mapok Kumon Thorongga Mari Lenana Orissa gi Jagpur da Pangthokpa Thorom amada Kendra gi Mapan Thorom amasung Shiksha Rajya Mantri Dr. Rajkumar Ranjan Singh Saruk Yagani Thorom asi Kamalakant Mishra Foundation Charitable Trust na sinbani Pradhan Mantri Narendra Modi na ngasi video conferencing gi khutangda Madhya Pradesh gi Indore da Pangthokpa Sinmi Singh gi phangpham thokpa sing Sinmi Singh da phangalu haiba Thorom da Saruk Yagani Thoramduda Hukumjam Nilgi Sinmi Singda Makoigi Panduna Ladiba Senpam Singh Yentokani Pradhan Mantri na Mil Asige Karmachari Singhi Panduna Ladiba Senpam Lupa Koti Chani Kunmari Pitokani
ing kumja lising ama chamapan marfurani thoida mil asi thingjin kibadagi makhoi gi phangpham thopa sempham sing pithok tarbana mil asi gi karmachari singna ain gi mateng logduna matam sangna honarakpani Thoramduda Pradhan Mantri na megawatt humpu puthokadaba solar power plant ama sangagani lupa koti sahum nipan changna paikhatpa power project asina Indore Municipal Corporation gi thagi oina electric bill lupa koti mari kanba ngamlagani Pradhanmantri Narendra Modi ne ngasi Nai Delhi gi Bigyan Bhavan da pangthokpa Pandit Madan Mohan Malviya gi mapok kumon thoramda Pandit asina iramba khomjinba waro sing phonggani madu information amasung broadcasting mantraloy gi Directorate of Publication Division na phongbani lusing basi gi sama humpuni toy suba mapok kumon ga mari lenana thoramasi pangthokpani lairik asi Pandit Madan Mohan Malviya na iramba amadi mahaki waro sing yawba chena lising mari panba Ingraji amasung Hindi lolda volume taran toy thokna phonggadabani Numin asina lakpada ningtam lanmi amasung Bharat Ratna pangkraba Pandit Madan Mohan Malviya gi mafamda Manipur gi Rajapal Anusaya Uike ikai khumnaba ulakli Warola mada Rajapal na hai Pandit Madan Mohan gi hanba naidaba amadi chokthaba leitaba thaunana shiksha gi lamda chawna dan tawrambaga loinana Banaras Hindu University linkaki mahaki wakalon amasung lichatna miyambu matam chuppada punging thogatuna leiragani hainasu Rajapal na makha tari Kendra gi Mantri amasung Arunachal West ki MP Kiren Rijiju na hairi hanagi MLA Yumsen Mate hap mihata senaba sing sarkar asina kaidonungsu lemna tharoi manghai miyambo asoi angam thondaba haibasi sarkar gi daitani manghai Kendra sarkar na Yumsen Mate gi mihat asi haksin na lawbagalona maduda senaba miyosing matik chaba cherak phangangani amadi kanagumba amatabu lemna tharoi Bharat Myanmar ngamkai paring gi Tirap jila gi Raho khulda thasi gi tara tarukta Nagala lawbani singnaba singna hanagi MLA asi nongmaina kaptuna hat khibani Kendra gi Art Sciences Mantri Kiren Rijiju na mahiroi singna makhoi gi mahi tambada hena puning chanduna banna amasung dharna gi chanabi asi toknaba honagadabani haiki manghai mahi masingda puning changbana apaba wakalon lakhanbada natana punsida thenarkadaba sing laina thenaba ngamgani amadi matik chaba mioi ama oiduna samas asida chawna mateng pangba ngamgani ngasi phongba pausi singi maroiba pausing gi damak hojik Waikhom Chitradhani leire Chitradhani Thagachari Rajesh Imphal da purakpa medical gi potlam sing kangpopi da mai tha khiba mau amasung Churachandpur da bus salhan khidaba amadi Christmas ki pauna ngasi phongba pauche singi maroiba pau oiri Imphal da pusilakadaba medical gi potlam sing kangpopi da mai tha khre mau da bus chat khidre Churachandpur da chat khiba mi tong da bus kangbai da gi mamai leraga halakre haiba pau pokna fam gi ahan headline tawre Huyalan pauda Manipur lengak na Churachandpur tamna chelhan ki bus amukasu Assam Rifles na lamakhang dagi halalakre haina headline tawri Manipur News tasu mapan dagi pusilakhi ba lupa lak nifu manga rom gi medical equipment sing kangpopi da mai tha ki bagoi pau ahan headline tawri Medical ki polam sing mai tha ki ba madi bus stand ki dabagi pau ase People's Chronicle sana laibak Naharol gi thaudang Ichel Express na chingba dasu headline tawri Manipur gi hojik ori batang du laita da fibam ase ko hanabagi yumpham di wari sanabani haiba Manipur Public Service Commission ki chairman su oiramba thabak lagi potharaba Lieutenant General Konsam Himalay gi wafam Sangai Express Manipuri amadi English edition animakta headline tawri Lan manung da pangthokpa exhibition da lanjena duna relief camp da lairiba artist amana yekpa lan gi photo na ayeng basing mamit tamapi tahan kre haiba pausu huyelan pau gi ani suba headline tawri pau asi Imphal Free Press ta su headline tawduna fongle Christmas na lakpada Rajapal amadi Mukhyamantri ne yaifa paujal pi khiba amadi haukiba tha taret asi puwari da khwai gi phibam sokpa tangkak oire haiba Mukhyamantri nongthomam biren gi wafam su sana leba ki ani suba pau oiri Imphal da Christmas kumhai ka hena lang da bamong da pangthokpa gi pau na Sangai Express English edition gi ani suba headline tawri church body sing na maming ta gi oina Christmas pangthok na ba warep laukre haiba pau su Ichel Express ki ahan balamai da phongni Rajesh Thagachari Chitradhani aroibada maroiba pau Malen simba tungbada ngasi Christmas kumai pangthokli Rashtrapati Uparashtrapati Pradhanmantri Manipur gi Rajapal Mukhyamantri yauna lusingba sing amasung lukyana miyamda akanana Christian singda yaifa paujel pirakli Hanagi Pradhanmantri amasung Bharat Ratna Atal Bihari Vajpayee gi mapok numipu leibak asina ngasi jati gi afaba lengak sasangi numit haina palan tawri amasung Kendra gi Art Sciences Mantri Kiren Rijiju na hairi mahiroi singna makhoi gi mahik tambada hena puning chanduna ban amasung dharna gi chanabi asidagi toknaba honagadabani Paulo Jere